कमाई तौरके मणिपुर की मीसिंग से फबरा फत्रा ऐसे कदाई वाइदैनो कगी इथैमा अनौबसे करी की मसक उलक्त्रिनो मफी थोकपा कांगु सिंदु ओनसनरगा इसे लेमगदबा नतेबा हाय मैम अदो मैम पुनो कमाई कमाई तौनारिगे नुवाइनारिबो अदो मैम ngasi video sidi Q&A की video irani तो asi की video से aina kuiraba semgaina torokpase to semgaina toroga igona matam se sungphang phangdaba do ngasi matam khara phange do matam phanginge siga aina mayam na igonda nahandagi id khangning hangakpa question mayam leidara ko adu hangakpa sing do ngasi di mayam da dum phajana reply pirage to boneba do asi sing se mayam aina comment section da anamba budi chorapa modi reply pigrabane ba do aina hadi comment di dum sang do idrabani tentak dum khara idrabanina mayam sina id khangdrabane duna id question se aina mamangi video da haikiba question comment reply pikibado mogi comment to gi reply pikibado ado aigi next video da so adugi id question sing dum same question sing dum id tore ba du same comment dum tore ado aduna ai ngasi di asi video sigi through da gi mayam da mayam na khangning hangakpa mayam da reply pirage anamba di comment sing se aina nahan manipur chatluba gi matang da ne manipur chatluba do manipur se kamai torake manipur gi mising se phabra phatra dagi aise kadai wai dai no kari khundai no do akoi gi ithaima anauba se ma se kari gi masak ulaktri no de ma se phabra phatra asi sing se yam sathina commonly to hangakpa tum hangakna leira haitar ko ibuna ai ngasi se mayam da adugi reply se pirage ado hajik se hounaba dorose ko ado phone si mi gi porakpa na ba ado tumina porakpa ni do hairaga buri porakpa jai do hairaga porakpa ai nungai tra bai tare duna dum tumina dum pora ba ai kai thodo ko ku yu do fare mayam ahan ba question se lokhalase to ahan ba se kari jina shwebam kasar kadai waidai no aisu manipur ningol ni kasar da yum palak pani handak oh masu manipur da ki koi kasar da yum palai mane akoi ga chap manare do ahan ba di congratulations and wish you a happy married life ado akoi se kasar silchar boljur da gi ni do boljur se gonjur haraga anam missing adum khangna bana ba boljur haraga mi anam bana khangna da bani akoi kasar silchar rongi missing adum gonjur haraga di loina khangna ra bani boljur haraga di anam ba khangna da badum jaw bana ba ado ka khoi se kasar silchar boljur gi ni aduga next question amana next question sidi chap manare sidi akoi kasar gi mi mali kasar kari khuldai oidoina haja khara dana kasar silchar boljur or gonjur asiga gini aduga next question se asisina kaya ba rainy petals maheba kasar macha manipur na hena sabrai ado sabagi sidi ko akoi kasar na sathei na jai akoi kasar ge khusa hadi bo kari hairuni haina kana dare mathak ta gi mai haidara pa dumaina tawri jing por ki dugo bane mana comment pe pa jing por ki dugo anate luhong bagi do mai man comment pe se duga pira ko na ba to dun mi to sabai su sathina sa khare ko duga ne ba ina sai na dum hanjana jana ha gi ba do aduga mana pira ko comment question sina ma hai ba mani bro manipur nu bro akhoi manipur nungai bro manipur kamain tau ge na hai ado asigi matang si ko ma kaya ni nungai plus nungai te haidi leiba khotpa ama ma gi din nungai ba ko ado akhoina chatluisina timing chadaba matang hai tare ko akhoina hek chatpaga nongni leibaga irang se thokra ba akoi siga gi di chalaga aduga koini adaga koina planning ga se loina tawraga chatlabani do jhoraga di nongni leiraga aidi irang taw khare do akhoina chatpa matam do su ising ju khara chawri dana do akhoina khali is nongni leiraga di ising se dum khara han hiba jai khara han thraga akhoi se koi ge phot kaina adugi asada su leram bana ba akoi luhong bo sigi matam marak siga ko luhong ba jawdingi marak siga smaina koi khara koi ga da ba koi uge adu khana chatpani do chatlaga laibak thidana irang se tawre net ka su ban taw khare ado laiba khotpa gi din ngai ko laiba khotpa ngai bai se amarom da koi ba khotpa phangda ba gi ngai ta ba lai khraga su laiba khotpa gi di sathina ngai haidi akoi dwai duga akoina homestay da leiba do langol do adai duga leiba mising do sathina phayaba akoina hajik homestay da leiba do akoi aigi mamangi blog ta su dum mina uramani ne haji akoina homestay da leiba duga adugi hek manak ta jum ama leiba aidi jum ama tang tai tongana adugi mising do sathina phai aidi akoina ga leiba do aidi mi atopa ama lai haina phajana welcome to yaba akoi sungkhang khangna da ba mari mata kai moi akoi kai mari thokna pon da ba punsiga su una driba kanggu ni ado adumata da moina akoina leiri do la ga moina ga haidi mayum de ga jenam ga sunga jamna lera ga pire do mana adu pot pire iya na ma se phai na haiba gi wana ta ba haidi leidana ko mi gi wangang sangang ama ko haidi dum tabada dum khangina mi se asi mi ni asi adu mi na da ado mi singi loina phai do adu ta sunatana akoina adi hajiki duga gi langol duga gi thora aga moi gi gari stand laitra ne doi duga su no ma akoina sanda wairam ni ne sanda pung 8 makhai
ꯑꯗꯨꯒꯥꯏꯒ ꯇꯥꯔꯝꯃꯅꯤ ꯑꯩꯈꯣꯏ ꯔꯤꯂꯦꯇꯤꯚ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯇꯣꯏꯕꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯃꯣꯏ ꯔꯤꯂꯦꯇꯤꯚꯇꯣ ꯃꯣꯏ ꯂꯧꯕ ꯂꯥꯛꯄꯗꯣ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯅꯣꯏꯁꯦ ꯑꯗꯨꯝ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯟꯗꯥꯒ ꯑꯣꯏꯔꯦ ꯒꯥꯔꯤꯒ ꯂꯩꯔꯝꯗ꯭ꯔꯦ ꯑꯦꯛꯗꯝ ꯃꯊꯣꯡ ꯃꯔꯤꯡ ꯈꯪꯗ꯭ꯔꯕ ꯑꯍꯥꯟꯕ ꯆꯠꯄꯅꯤꯅ ꯀꯣ ꯃꯊꯣꯡ ꯃꯔꯤꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯈꯪꯗꯕꯗꯣ ꯀꯩꯗꯧꯔꯤ ꯃꯣꯏ ꯑꯗꯨꯋꯥꯏꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯇꯩꯃꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯗꯨꯀꯥꯟ ꯐꯝꯅ ꯂꯩꯕꯁꯤꯡꯗꯣ ꯃꯣꯏꯅꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯒꯅꯦ ꯃꯣꯏꯅ ꯑꯃꯗꯩ ꯅꯝꯕꯔꯒ ꯂꯧꯅꯗꯅꯅꯦ ꯑꯩꯈꯣꯏ ꯂꯩꯗꯅꯀꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯒꯥꯔꯤꯒꯁꯦ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯥꯏꯌꯦꯕ ꯑꯗꯣ ꯃꯤꯁꯤꯡꯗꯤ ꯁꯥꯊꯤꯅ ꯐꯔꯦ ꯂꯩꯕ ꯍꯥꯏꯗꯤ ꯃꯥꯅ ꯍꯪꯉꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯁꯦ ꯂꯩꯕ ꯈꯣꯠꯄꯒꯤꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯔꯦ ꯑꯗꯣ ꯀꯣꯏꯕꯇꯪꯒꯤ ꯐꯪꯉꯛꯇꯕꯁꯦ ꯁꯤꯒꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯐꯔꯝꯕꯁꯨ ꯑꯣꯏꯔꯁꯅꯨ ꯍꯟꯗꯛꯀꯤ ꯀꯣꯏꯁꯟꯁꯤꯅ ꯍꯟꯗꯛꯀꯤꯁꯦ ꯀꯔꯝꯕꯗꯅꯣ ꯄꯤꯔꯛꯏꯁꯤꯕꯨ ꯂꯨꯍꯣꯡꯕꯩꯗꯩꯔꯥ ꯍꯩꯖꯤꯡꯄꯣꯠꯀ ꯂꯨꯍꯣꯡꯕꯩꯗꯩꯔꯥ ꯍꯩꯖꯤꯡꯄꯣꯠꯀꯤꯗꯨꯒꯔ ꯀꯥꯎꯈ꯭ꯔꯦ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗꯅꯣ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯀꯥꯞꯄꯒ ꯂꯧꯍꯧꯕꯅꯦꯕ ꯑꯗꯣ ꯃꯥꯅ ꯍꯪꯉꯛꯏꯁꯦ ꯁꯤꯅꯤ ꯅꯣꯏꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯨꯒꯅꯤ ꯅꯣꯏꯒ ꯑꯩꯈꯣꯏꯔꯣꯝꯒ ꯈꯔ ꯈꯦꯠꯅꯔꯝꯕ꯭ꯔꯥ ꯑꯗꯣ ꯑꯁꯤꯁꯦ ꯂꯨꯍꯣꯡꯕꯒꯤꯁꯤꯗꯤ ꯁꯥꯊꯤꯅ ꯈꯦꯠꯅꯩꯀꯣ ꯍꯥꯏꯗꯤ ꯀꯁꯥꯔꯒ ꯃꯅꯤꯄꯨꯔꯒ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯔꯝꯃꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯂꯨꯍꯣꯡꯕ ꯀꯩꯅꯣ ꯇꯧꯕꯗ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯒ ꯑꯗꯨꯝ ꯍꯩꯖꯤꯡꯄꯣꯠꯁꯨ ꯂꯨꯍꯣꯡꯕꯁꯨ ꯅꯣꯡꯃꯇꯗ ꯑꯗꯨꯝ ꯄꯨꯜꯂꯦꯗꯅ ꯑꯗꯣ ꯃꯅꯤꯄꯨꯔꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯂꯨꯍꯣꯡꯕꯒꯤ ꯅꯣꯡꯃ ꯃꯃꯥꯡꯗ ꯍꯩꯖꯤꯡꯄꯣꯠ ꯇꯧꯔꯦ ꯑꯗꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯇꯧꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯃꯔꯝ ꯃꯌꯥꯝꯗꯁꯨ ꯈꯦꯠꯅꯕꯅꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯨꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯔꯝꯕ ꯌꯥꯏ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯔꯦꯒꯨꯂꯔꯂꯤ ꯌꯦꯡꯕ ꯀꯥꯡꯕꯨꯁꯤꯡꯅ ꯈꯦꯠꯅꯕꯅꯤ ꯃꯌꯥꯝ ꯈꯦꯠꯅꯕꯅꯤ ꯑꯗꯣ ꯈꯦꯠꯅꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯁꯤ ꯃꯥꯒꯤ ꯂꯝꯗꯝꯒꯤ ꯆꯠꯅꯕꯤꯅꯤ ꯁꯤꯒ ꯅꯪꯅ ꯑꯩꯅ ꯀꯅꯥꯅꯁꯨ ꯀꯩꯝ ꯍꯥꯏꯗꯤ ꯉꯥꯡꯕꯒꯤ ꯀꯩꯅꯣ ꯅꯠꯇꯦꯕ ꯃꯥꯒꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯅ ꯂꯥꯛꯑꯕ ꯑꯗꯨꯒꯤꯗꯨꯒ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯉꯣꯟꯗ ꯉꯥꯡꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯉꯥꯡꯕꯁꯦ ꯃꯥ ꯑꯗꯨꯝ ꯈꯪꯅꯤꯡꯅ ꯍꯪꯉꯛꯄꯅꯦꯕ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯈꯔ ꯄꯤꯕ ꯀꯥꯡꯕꯨꯁꯤꯡ ꯂꯩꯔꯤ ꯃꯣꯏꯗꯅꯦꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯂꯨꯍꯣꯡꯕ ꯃꯇꯥꯡꯗꯒ ꯑꯗꯨꯝ ꯅꯣꯏ ꯀꯁꯥꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯍꯦ ꯅꯣꯏ ꯀꯁꯥꯔꯒꯤ ꯂꯨꯍꯣꯡꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯃꯌꯥꯡ ꯃꯥꯜꯂꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯒꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯑꯁꯤꯗꯤ ꯃꯥꯏ ꯂꯝꯗꯝꯒꯤ ꯆꯠꯅꯕꯤꯗꯨꯅ ꯈꯖꯤꯛ ꯍꯥꯏꯕꯗ ꯈꯪꯅꯁꯤ ꯑꯁꯤꯗ ꯅꯪꯅ ꯑꯗꯨ ꯑꯩꯅ ꯁꯦꯝꯗꯣꯛꯑꯦ ꯑꯗꯥ ꯁꯦꯝꯗꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯁꯦꯝꯗꯣꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯉꯥꯡꯉꯒꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯏꯇꯩꯃꯁꯦ ꯍꯟꯗꯛ ꯍꯣꯡꯉꯛꯄ ꯏꯇꯩꯃꯁꯦ ꯃꯅꯤꯄꯨꯔ ꯀꯗꯥꯏꯋꯥꯏꯒꯤꯅꯣ ꯍꯥꯏꯅ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯇꯠꯇꯅ ꯍꯪꯉꯛꯅ ꯂꯩꯔꯕ ꯑꯗꯣ ꯑꯩꯅꯗꯤ ꯑꯅꯝꯕ ꯑꯩꯒꯤ ꯃꯥꯅ ꯍꯪꯉꯛꯄ ꯈꯨꯗꯤꯡꯒꯤ ꯑꯅꯝꯕ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅ ꯍꯥꯏꯗꯤ ꯀꯣꯃꯦꯟꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯈꯤꯕꯗꯣ ꯎꯗꯅ ꯇꯧꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯍꯥꯏꯗꯤ ꯐꯖꯅ ꯍꯥꯏꯗꯕꯒꯤ ꯈꯪꯗꯅ ꯇꯧꯏꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯒꯅꯤ ꯆꯤꯡꯃꯩꯔꯣꯡ ꯂꯥꯏꯐꯝ ꯈꯨꯅꯧꯋꯥꯏꯗꯣ ꯑꯗꯨꯋꯥꯏꯗꯨꯒꯤꯅꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕ꯭ꯂꯣꯛ ꯑꯗꯒꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯕ꯭ꯂꯣꯛꯇ ꯑꯗꯨꯝ ꯑꯩꯅ ꯎꯠꯈꯤꯕ ꯃꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗꯣ ꯂꯥꯏꯐꯝ ꯈꯨꯅꯧ ꯀꯥꯏꯅ ꯊꯥꯗ꯭ꯔꯅꯦ ꯃꯥꯁꯦ ꯗ꯭ꯋꯥꯏꯗꯨꯒꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯍꯣꯡꯉꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗꯨꯒꯤ ꯊꯣꯡꯒꯥꯟ ꯑꯃꯔ ꯑꯅꯤꯔ ꯂꯥꯟꯊꯣꯛꯑꯒ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯑꯣꯏꯕꯅꯤ ꯑꯗꯨꯋꯥꯏꯗꯨꯒꯩꯅꯤ ꯃꯥꯁꯦ ꯆꯤꯡꯃꯩꯔꯣꯡ ꯂꯥꯏꯐꯝ ꯈꯨꯅꯧ ꯍꯥꯏꯗꯨꯒ ꯍꯟꯗꯛꯀꯤ ꯀꯣꯏꯁꯟꯁꯤꯁꯨ ꯑꯗꯨꯝ ꯍꯪꯉꯛꯅ ꯂꯩꯔꯦ ꯃꯣꯏꯅ ꯄꯣꯏꯂꯥꯗ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯦ ꯎꯠꯂꯧ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯅ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯃꯇꯦꯛꯄꯨꯗꯤ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯤꯅꯦ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯎꯠꯈꯤꯗꯕꯗꯨꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯎꯗ꯭ꯔ ꯃꯥꯅꯦꯕ ꯑꯗꯣ ꯀꯩꯒꯤ ꯎꯠꯂꯛꯇ꯭ꯔꯤꯅꯣ ꯏꯇꯩꯃꯗꯣ ꯑꯗꯨꯝ ꯍꯪꯉꯛꯅ ꯂꯩꯗꯣ मासे उलक्तबसे कैसुगी नते मासे अखोई लाक्पा नौरिबनिना मासे फजना कंफर्टेबल ओइद्रिबा अखोइगा द अखोइना समागदो फजना कंफर्टेबल दो ओइद्रिबनिना अदुना हाइदि यावरक्तबनी अइना वीडियो नम्मगसु मा कैम हाइरओयाबा दु ओइरगसु मी हाइदि लाक्पा नौरिबना मी इकाइना तौरि हाइदि तौबो खोपदो ओइरगा अइना हाइदि फोर्सफुली मी से जाहोनिंगदबा हाइतारे अदुगिनाबा मासे अइना हाइदि अइ ब्लॉग ता हाइदि फजना जावरक्तबसे अदुगिनाबा दो यावरकनी मैम गाइबिरमु नोंमा अदुम मासे फजना कंफर्ट ओइगिसनु अखोइगा अदो मतंग मतम चारागा अदुम मागा फजना तोंगाना ब्लॉग सेंबा नत्रगा अखोइगी फैमिली ब्लॉग नंबदा फजना अदुम जाहोलाक्याबा मतंग मतमना चानादना तौबनी तो तुम मतम से गाइबिरमु दुम अदुगा मैम हंदकी क्वेश्चन से जाम साथी नकनिंग करे हंदकी क्वेश्चन से आई हाना पाथरोगे को सिसे अखो अइना लुहोंबगी करम वीडियो दनोदी काव करे को हाइदी वीडियो के कमेंट सेक्शन दनोदी काव करे मैम दुम चंगागा दुम जेंबिबा दुम उनी कमेंट से करम हाइदी वीडियो सिंदुगाने लुहोंबगी मतुंगी वीडियो सिंदुगारा लुहोंबई दुगारा अमदी ओरमगानी अइना स्क्रीनशॉट काफोरगा काव करे वीडियो से माइबा नोय इतैमदो कमाइन तौगे फब्रो फत्रो गाय मीबू लुहोंबा था फादिंगई फबरा पत्रा गायना हंगई सिबु खरगिनो आवाज कैसे कैसे लोग रहते हैं यार यहाँ पे ए क्वेश्चन जे पूरा कमेंट से आनबा पारगा एजाम साथीना नुकनिंग्राबा दुनुमितो हाइदी
ꯂꯩꯕ ꯐꯖꯅ ꯂꯩꯃꯤꯟꯅꯗ꯭ꯔꯦꯕ ꯁꯤꯒꯕꯨ ꯐꯕ꯭ꯔꯥ ꯐꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦꯕ ꯑꯗꯣ ꯃꯥꯏꯁꯦ ꯕꯦꯠ ꯀꯣꯃꯦꯟꯄꯨꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯅꯤꯡꯅ ꯍꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯪꯅꯤꯡꯅ ꯍꯪꯉꯛꯑꯒꯁꯨ ꯃꯥꯏ ꯃꯇꯥꯡꯗ ꯌꯥꯝ ꯁꯥꯊꯤꯅ ꯊꯨꯝꯃꯜꯂꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯐꯥꯕꯨ ꯐꯥꯗ꯭ꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯩ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯐꯠꯂꯛꯇ꯭ꯔꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯣꯏ ꯐꯩ ꯀꯔꯤꯒꯤꯁꯨ ꯐꯔꯣꯏꯗꯅ ꯍꯥꯏꯗꯤ ꯐꯕ ꯐꯠꯇꯕ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯃꯤꯗꯨꯒ ꯌꯦꯡꯁꯜꯂꯨꯔꯒ ꯃꯤꯗꯨꯅ ꯇꯧꯕ ꯊꯕꯛꯇ ꯑꯗꯨꯝ ꯆꯀꯠ ꯉꯥꯡ ꯈꯣꯠꯇꯅ ꯌꯦꯡꯁꯟꯅ ꯂꯩꯔꯒ ꯃꯤꯗꯨꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗꯣꯏ ꯅꯠꯇꯦꯕ ꯑꯗꯣ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯑꯩꯅ ꯃꯤꯗꯣ ꯀꯩ ꯍꯥꯏꯔꯅꯤ ꯐꯠꯇꯦ ꯍꯥꯏꯔꯅꯤ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯦꯕ ꯃꯤꯁꯦ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯁꯥꯒꯤ ꯏꯊꯧ ꯍꯣꯠꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯀꯅꯥꯒꯤ ꯊꯕꯛ ꯀꯩꯅꯣꯒ ꯌꯦꯡꯁꯜꯂꯨꯗꯣꯏꯅꯣ ꯑꯗꯨꯅꯤ ꯑꯗꯣ ꯐꯩ ꯑꯗꯨꯅ ꯂꯥꯁꯇ ꯀꯣꯃꯦꯟ ꯑꯃꯒꯁꯨ ꯂꯥꯛꯏꯀꯣ ꯍꯥꯏꯗꯤ ꯍꯜꯂꯛꯄꯗ ꯅꯪꯒꯤꯁꯨ ꯃꯧ ꯌꯥꯎꯔꯛ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯑꯣꯏꯅ ꯏꯌꯥꯝꯕ ꯂꯨꯍꯣꯡꯕ ꯆꯠꯂꯒ ꯑꯩꯁꯨ ꯊꯤꯔꯒ ꯂꯥꯛꯑꯅꯤꯅꯦ ꯏꯁ ꯋꯥꯠꯂꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯀꯣꯏꯒꯗꯕ ꯂꯪꯒꯗꯕ ꯃꯇꯝ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯠꯂꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯍꯥꯏꯗꯤ ꯊꯣꯛꯅꯤꯡꯕ ꯑꯃ ꯊꯣꯛꯇꯅ ꯁꯨꯔꯨ ꯅꯩꯁꯟꯅ ꯑꯗꯨꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯑꯩ ꯍꯤꯡꯅꯤꯡꯗꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯅꯨꯄꯤ ꯊꯤꯈꯤꯕ ꯃꯣꯏ ꯃꯌꯥꯝꯅꯕ ꯑꯩꯈꯣꯏꯁꯦ ꯎꯔꯒ ꯀꯂꯛꯅꯔꯤꯅꯦꯕ ꯍꯥꯏꯗꯤ ꯅꯣꯏꯗꯤ ꯀꯣꯏꯅꯤꯡꯕ ꯃꯇꯝꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯂꯦ ꯑꯩꯈꯣꯏꯗꯤ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯁꯤ ꯇꯧꯔꯦ ꯈꯣꯠꯇꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯄꯥꯝꯗꯦ ꯑꯩꯗꯤ ꯐꯖꯅ ꯀꯣꯏꯕ ꯄꯦꯜꯂꯥꯏꯕ ꯀꯥꯟꯗꯣ ꯑꯗꯨꯒ ꯊꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯊꯤꯕꯒꯤꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯂꯩꯇ꯭ꯔꯤ ꯌꯨꯝꯒꯤ ꯃꯤꯅ ꯍꯧꯖꯤꯛꯀ ꯊꯤꯋꯥꯏꯁꯨ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯍꯨꯔꯥꯟꯅ ꯆꯦꯟꯈꯤꯅꯦꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯄꯜꯂꯛꯀꯅꯣ ꯍꯥꯏꯅ ꯑꯁꯤꯅꯤ ꯑꯩꯅ ꯊꯤꯡꯅ ꯊꯝꯈ꯭ꯔꯕꯅꯤ ꯌꯨꯝꯒꯤ ꯃꯤꯗ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯅꯤ ꯉꯁꯤꯒꯤ ꯀꯣꯃꯦꯟꯁꯤꯡꯁꯦ ꯑꯗꯣ ꯀꯣꯃꯦꯟꯁꯤꯡꯁꯦ ꯑꯅꯝꯕꯅꯗꯤ ꯃꯥꯟꯅꯕ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯀꯣꯃꯦꯟꯁꯦ ꯍꯥꯏꯗꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯈꯠꯂꯦꯕ ꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯍꯟꯖꯤꯟ ꯉꯥꯡ ꯂꯩꯔꯗꯤ ꯃꯌꯥꯝꯅꯁꯨ ꯇꯥꯅꯤꯡꯉꯔꯣꯏ ꯑꯗꯨꯏ ꯃꯊꯛꯇ ꯚꯤꯗꯤꯑꯣꯁꯨ ꯑꯟꯅꯦꯁꯦꯁꯔꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯡꯈ꯭ꯔꯅꯦꯅ ꯑꯩꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯕꯦꯠ ꯀꯣꯃꯦꯟꯁꯤꯡꯁꯤꯗꯤ ꯑꯩ ꯄꯥꯔꯔꯣꯏꯒꯦꯀꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯅꯝꯕ ꯕꯦꯠ ꯀꯣꯃꯦꯟ ꯂꯥꯛꯄꯁꯤꯡꯁꯦ ꯑꯅꯝꯕꯅꯁꯨ ꯀꯛꯊꯠꯂꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯒ ꯑꯣꯟꯁꯟꯅꯔꯒꯁꯨ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯤ ꯃꯐꯤ ꯊꯣꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯨꯒ ꯑꯣꯟꯁꯟꯅꯔꯒ ꯑꯩꯁꯦ ꯂꯦꯝꯒꯗꯕ ꯅꯠꯇꯦꯕ ꯏꯖꯠ ꯆꯥꯎꯗꯅ ꯂꯩꯔꯕ ꯀꯥꯡꯕꯨꯅꯤꯅ ꯃꯣꯏꯗꯤ ꯏꯖꯠ ꯆꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯣꯏꯒꯤ ꯀꯣꯃꯦꯟꯁꯤꯡꯁꯤꯗꯤ ꯑꯅꯝꯕꯁꯨ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯣꯃꯦꯟꯁꯤꯡꯁꯦ ꯑꯩ ꯄꯥꯔꯛꯑꯔꯣꯏꯒꯦ ꯑꯗꯣ ꯑꯅꯝꯕꯅꯗꯤ ꯑꯩꯁꯦ ꯗꯤꯂꯦꯠ ꯇꯧꯕꯅꯤ ꯑꯗꯣ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯣꯃꯦꯟꯁꯤꯡꯁꯦ ꯑꯗꯣ ꯀꯩꯁꯨꯝ ꯂꯩꯇꯕ ꯃꯔꯝꯗꯁꯨꯅꯤꯀꯣ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤቭ ꯀꯣꯃꯦꯟ ꯄꯤꯔꯤꯁꯦ ꯍꯥꯏꯗꯤ ꯑꯁꯣꯏꯕ ꯑꯃ ꯑꯩꯅ ꯆꯤꯟ ꯀꯥꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈ꯭ꯔꯗꯤ ꯑꯗꯨꯒ ꯀꯣꯃꯦꯟ ꯄꯤꯔꯛꯏꯅꯦ ꯍꯥꯏꯗꯤ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯛꯏꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯖꯥꯔꯒꯦꯕ ꯑꯗꯨꯁꯨ ꯅꯠꯇꯕ ꯀꯩꯁꯨꯝ ꯅꯠꯇꯕꯗ ꯑꯗꯨꯝ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯛꯄꯅꯦꯕ ꯑꯣꯟꯊꯣꯛꯅ ꯍꯥꯏꯗꯤ ꯊꯧ ꯂꯩꯇꯕ ꯀꯥꯡꯕꯨꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯏꯅ ꯍꯩꯇꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ